Paujari Imphal Mamaru Pau Karab de Dojari. Lai Weraba Wangbal Kongnang Manipur government kan bangam haudre. Kangabok Assembly Constituency ki manung chandalaiba Kangabok Sunilo Parkwanda Auramba Lai Weraba Wangbal Kongnang. Lengang na kan bangam haudaba asi lebak miyam na kamtheng na warang nare. Lai Weraba Kongnang asi Indo Myanmar lambi semblak matamda. Lambi gi medalai haiduna Pugdaba Yadabadagi Pokibani Arabasu. Lambi semblak matamda khara khajik thaidok laga mapong bari fana auriba Manipur gi puari ga sakot na tunda lak laba lai oiraba konang asi lengakna miyang changbiram labadi jantat piram daba atumak thampiram bayapani aida lebak miyamna penda bo pom kya phong dok narakle pausia sina jantat tuna hondok pikhraba lai oiraba konang pambi adugi matangda akhanana khongul lirubada khangapok ambade wangbal gi miyamna hai National Highways and Infrastructure Development Corporation Limited NISIDCL ki manung chana GR Infra Project Limited company na Indo Myanmar ge lambi semba ki tabak chatriba asiki manung chana khangabok amadi wangbal gi taina bada leiriba khangabok sanilo park wanda leiriba miyamna wangbal kongnang haina khangnetba kongnang pambi asi lambi mai da tai haina tha asiki tarukda police na ngak tuna janta tuna makan ke bane asigumba thong asi yamna pende maramde kongnang pambi asi lambi mai da leirabasu hana dagi Konang pambi asiki naget lambi amam blaituna tumak satok sasin tawna duna lake maramaduna wangbal konang pambi asi tumak lambi meida thambi duna khara khajik thaidok thaijin tawbirag lambi sembiram bayabane aduba mari leinaba lusing basina ayaba pibadagi tambi sembliba company asina konang pambi asi jantat ke bane miyamna khwaidagi pendabadi konang pambi asi jantat tana adumak thambiraga lambi sembada karisu akai barite haibasane Atopa mafam kaya da sembliba lambi singda adumak phajarab u phapin preserve tawduna thamnariba ngaktane lambi sembliba company asina su lenga ki forest department gi ayaba pirakle haidun hek jantat pagi mahota miyam gi aningba apam basing tabiraga thapak tawbi iramlabadi miyamna haujik no haitaba made warauna ba phawriba asisu phawrum loidabani wangbal khongnangna hauriba mafam asida lambi mari su phangba paramna traffic island amu oina adumak jawna phajana semgat piramlabadi miyamna amu kehna nungairam gadabane Lai Weraba Konang Pambi asi Manipur gi puari ga su sagunatana lakle bane komjali sing amaga sanipan marfudra mathoi gi March 13 da thoki ba khongsom lan phang gi matamda Konang Pambi asi gi manakta lan ban chepna laba gi paikhat pa thabak thoram sing da ipa ipu sing atu lamring lamdak pekhiba atugum laba Lai Weraba Konang Pambi amane asigum laba Lai Weraba Konang Pambi amalambi seblak pada lengan ayaba pire aini hektam yam ka tanaram dana Jantat pigi basi misam miap na nungai taba pawi lengang na dikai tharak li balam damasi ki mahuk sagi khalasi kan gata bani haina kan na laubagat loina na u sara pambi kya su thadu na honare maka tarakpa atopa pau amadana miyoi manga zel da thajin kre Sub Judicial Magistrate Imphal West na tongan ba police station ahumna judicial custody prayer tawraduna puthorak kiba miyoi manga judicial custody da remand tawkre ngasi ko da sina judicial custody remand tawkraba miyoi singa tudi karang nung tilpung anima kharam tarak bada Thangmaiban jumnam laikai da thokiba khana chaina bagi thodok amaga mari leinana Imphal Police Station lokot ba case amaga mari leina laikai asida ki singsupam zoni LS amu sahi kunraga taruk abokpa laikhitraba CS Romi Lampel Police Station register tawdun lokot kiba case FIR number 102 close 8 2021 ga mari leina fakhiba sangangai mai laikai dagi khomantem angauton sahi humpuga taruk abokpa Laikitraba KS Amuba FIR number 103 close 8 2021 kamari lainana fakipa sangangai mai lekai dage kumantem milan sahi kun kataruk apapa laikitraba KS hanta FIR number 104 close 8 2021 kamari lainana fakipa sangangai mai lekai dage kumantem Roman Elias Amber sahi kun thagataruk apapa KS sahi kumane Aduga court asina garang judicial custody remand tawkraba mi adugi mamda jar bok turihal awang lekai dage MD Sajid sahi kun gataret apopa MD Sahabudin ne Magna Cyber Crime Police Station na register tawdun lokot pa case FIR number 15 close 6 2021 ga mari leina faraga tha asigi manga dagi na garang phawba police custody remand logduna thamrakhibane Adoba mahaki remand ki matam loiraduna garang court asida judicial custody remand prayer tawraduna pothorakibada court ayaba pekhibane Maki mathakda complaint torak liba miyo edogi mamingna mayang Imphal Bengkul ward number 9 dage MD Habibur Rahman sahi kuntra apopa MD Basiruddin ne miyo asina file torak report ki matungin MD sajina telefon ki khudang da
masak lotuna namthak tawra complainant asidagi yanglaba senfam ama thengkhang haina lauthoklamani haire amaromda ngasi kotna jela thajin khap case angauto na mahaki mathakta sangangai mai lekai dagi khomanthem milan sahi kunga taruk apokwa santa ko bomioi amana thasigi ahumgi numidang waramda sangangai man lekai sundabi lobogda thokiba khana chaina bathaudo atuki matang dani aduga thaudok asida complainant oikiba case milan bo जेल थाजन खीबना माके मथक खुमनथेम बिजेन चाहिए फोगनी थोय अपokpa लाइखिद्रब केस अमुबा चंगांगई मैलेकाय द लेबना था असि की ओंगि नमिदांग वरमदा लबुगा सेदा थोकिबा थोदोक मरिलिनन तोरक कंप्लेन लमदगिने केस रोमेन एलाइस अमरबो जेल द थाजन खीबा अदुसु केस मिलन न फाल तोरगिबा कंप्लेन अमगी मतुंगिना था असि की मंगा की नोंगरम दाई पुंग अनि तारकपदा माके मरिमदा थोकिबा थोदोक अमग मरि लैनननि हाइरे ngamkai wathuk mari lener ba thodok ta miui chamaga yankhai ga taret segi lising umpuga manga hena laifam lehin gedre laibak asi awang nokpok thangba saruk ta leiba state singi marakta ngamkai ga mari leinana thokiba thodok wathuk sing aukiba sahi ni fugani thoi asida miui samaga yankhai ga taret sian ki chawum humpuga ma thoi chohan ki aduga lising humpuga maga sadret kunga mapanna mayum makai lehin khide aina new delhi the best of rights and risks analysis group RRAC na fangdorakle Group basina thador kiba border defeats in northeast the rising war within Ainming Thonba report asigi matungina aukiba kumja lising amaga sapan umbutra mapandagi hauraga Assam state amade himthang nariba state sing Arunachal Pradesh Meghalaya Mizoram amadi Nagaland ga ungkhanabagi thodok sing thokdona lagle hariba state sing asigi marakta lamgi uhauga mari leinana kumja lising amaga sapan umbutra mapandagi sahi asigi July 16 fawwa yetnaduna lakhibagi report sing yaure RRAC की डायरेक्टर सुहास सकमान यूनियन होम मिनिस्टर अमित शाह जाउन असम अरुणाचल प्रदेश मेघालय मिजोरम और नागालैंड की मिनिस्टर सिंह इ के बजे थी स्टेट सिंह की मरक्ता उखनब की थौंग सिंह मरम ओरगा सिहलिब सिंह असि लेबाक असि की सिटीजन गातने मरम मदुना लोसिंग बसिन हौजिक ओरिबा ngमखै की वथोक मरि टेन थोलिबा थौदोक सिंह वरोसिन पुरंगना होनागदबने रिपोर्ट असि की मतुंगिन पुन्नम युइ चाम यांखै तरे सिखिबगी मुंगता चाम कुंट्रा का तरुक त्या साम नागालैंड स्टेट अनि की मरक्ता उनखनरकपदगी थोकिबा थौदोकसिंग मरम ओरगा सिखिबने हाइरे पेगासस केस सोशल मीडिया द पैरेलल डिबेट तौधरबा सुप्रीम कोर्ट ना पेटर्न सर्चिंग द खांगनख्रे पेगासस स्पाईवेयर स्कैंडल की मतंग द तिजिलहनन बताक्सिन थारखिबा PIL सिंग हियरिंग सुप्रीम कोर्ट ना मतंगे नैथौगाबा निमित फाउबा अर्जोन तौख्रे लेबागुबा निमित तो कोर्ट असना पेटर्न सर्चिंग द सिस्टम द थाजबा थमनबा मसुं सोशल मीडिया द पैरेलल David Singh Chathanaba Kanganke, Government Mochiliba, Solicitor General to serve Mahatan petition Singdo, Panba Amsung, Paukum Pinabagi Matam, the Matam Krasupin about Hajabadake, Kodamakata by hearing Matangini Toka for Yetoki Bane. Petition Singdo hearing Toba bans to single passive justice, MB Ramanana, Petan searching Amasung Makwege, Ogul Sing the High Kimadudi, matter adu court laying Manung the court Kanana Gadabane. Parallel debate karigi mathau tagadoribano haid hangbaga loina the chief justice na hai media da hainaba hangnaba supakum pibi bana singba kya yaure tawgimusung matter asi court jawruba oibana yenaba tarbasu court yenagadabare government of hang khudingma ki pakum pigani aina ikhoina thajai ramanana makhatana hai ki discipline kharadi laigadabane petitioner sing the karigumba ama haninglabadi natrana court karigumba khara khanganinglabadi additional affidavit file tawai mamang jail the pangthoki be hearing the petitioner singin manung the oriba senior journalist and ramna file tokiba affidavit amagi matang do hangkya hanglaba matungda court in the parallel debate ki wafam asi phalakpane Pegasus ki wathuka si the Israeli spyware asi for opposite leader sing journalist sing amso atai kya bollo na yada bamongda surveillance tawi an maral sire Namthak tauba ama Tamil Nadu dagi fare bengda namthak tawdun rulba kuror mangaga lak humfugani thoi lauthokibani aiba mioi ama Odisha police na Tamil Nadu dagi fare aina police na leba popon meta phongtorakle kumja lising ani taraga manga da register tawkiba bengda namthak tawba ki case amaga mari leinana economic offences wing EOW Bhubaneswar na equis S Kathiresen board Tamil Nadu gi Trishinapalli district ki manung chanba Trishinapalli district ki manung chanba Tracy dagi fake case do register tawkhibadagi equity question chen do leirake housing Union Bank of India kauraba matam adu da corporation bank haina khangna kiba bank asigi matam adu gi chief manager JN Narasimha na phal tawkhiba complaint amada jumpham orga equity se fake bane mahatarakpa atopa pau amadana yungauba amana phut jahung wangba mobile tower matondagi drama sanabada miyamna mi painakre
Cinema drama na singbada phawba yamna tangna thokpa thaudok ama ngasi Maharashtra ge Buldana district ta yungau pan nupa amana asengba taibangdo utkiduna miyam amade district police bo khamtengna angakpa phogan khibaga loina mi pai thabai na khre Sanjoy Jadab kauba yungau roba miyui amana Bharat Sanchar Nigam Limited BSNL ge phojom rongwang ba tawar amagi mathakta Karang numidang waram kakhat khibadagi miyam nam hakwa mafam adudagi komtharang na bakyarak anna aijarabasu komtharagu yadana leikibane Buldana district ki manungsana leiba Milindanagar da leiba Sanjoy Jadab hariba miyoy ado mangak da wire makola masu yetuna leiki mahna tawar atugi kham thengba maton da leptana masagi furit lauthok laba matungda hai homduna matanda sijaragan handa lauroke mahakoi mungonugi mapa mamana chai thangkhiba muding hek leitana tathi tawaina tawi badage pen daduna ju thaksi lorba matungda matanda sijna honadun tawar aduge maton tamna kakhatkibani aina police na phangdoke Mahana tawar adu da kakhat kiba matam adu da kanagumba amatna khudak ta khangauba leikide tawar adu dagi tawar adu gi matonda mahana yaukraba matung da mapam adu da miyam kwaisalaptana ka drama gi thaudok ama oikibane thaudok adu gi pau hek phangbaga district police na mafam adu da khonglei thuna changchelake tawar adu gi matonda mahak na leiribadu wakman kibana police amati miyam na khudagi oina mahak kananu aiba sengna khangbaga khide mahku masak khangnaba police na drone camera sinaki matam adu da mi kharan mahak Sanjoy Jadab ni aina police ta sakta ki aire numidang waram pung bangarom tarak pada tawar ka karki bami adu numidang pung mapan magharam ta pada miyam na kanna hajar matung da kumthrak pada ke police na mahak pu du nazar khre marakasi da honorable minister and Biren singna Tokyo Olympic da India gi hockey team da saruk yaduna chana pa yoruba Manipur gi Olympian ani S Nilkanta amsung pi Susila Chanupo Imphal International Airport da yoruk pada ikai khumna ba utkre Hi, Susila. Lagi buku ya, bro. Well done. Tadi amati. Bos ini. Bos kamu kayak lagi. Sudah. Terima kasih. Arubeda content sing asigi maru iba pau khara asiba pau dam jariba Manipur local news YouTube channel amadi Facebook page asedagi yengbiri ba punama pathaga jari channel asena tamda kanarabadi subscribe tawbi dribasina subscribe tawbi romolena like and share tawbu sukawi kuno punamak po amukana thaga jari